Highwaysing masak thokna semgatnaba hotnabada North-East Indiada ahenba mityeng thamli haina Road Transport and Highways ki Union Minister Nitin Gadkari na phongtokkhre. PTI na loba interview amada yumfam oiduna India Today NE na piba report amada Union Minister Nitin Gadkari na hai center na lakliba chahi ani asida laibak asigi infrastructure matamga chunaba Maongda semgatuna achauba ahomba ama puraknaba thabak paikhatli. Lakliba chahi ani asida laingakna lupa crore lakh tara henbagi senfam thadaduna laibak asigi highway sing matamga chunaba Maongda semgatnaba thaurang paikhatli. Thaurang asida laibak asigi North-East region amadi border singda ahenba mityeng thamli. Lakliba chahi ani asida North-East region da lairiba highway sing US da lairiba lambi singa manana semgatnaba pandam thamli. Region asida lairiba khudong chadaba taren sing amadi region asida border ga naknana leiba ama oibana region asigi lambi thong semkatpagi thabak asi yamna mathau taba ama oi haina mahakna phongdokhi.